Nambolda Assam Rifles da ambush taukiba adu President's rule lengakpo mingchatina naba political gi Khut Yaoba contract killing Oigadra Chingnei haina security agency gi official singna phongdokre hairi ngasi NDTV gi report amana hairibadi haukiba September 19 da Vishnupur district ki Nambol Sabal Lekaida Assam Rifles ki convoy amada masak khangdaba Khutlai paiba singna ambush tauduna personal ani hat kiba amadi manga amana Asok apan nang halam kibane thaudok adugi matung pung nifugan taret ki manungda security force na mafam aduda thiba humbagi thabak kansinduna ambush aduda hak thengnana chenabani haiba miyoi ani Thonggram Sadananda atopaming purakpa chahi taramapan amadi khomdram ojet atopaming kailal chahi nifutaret fabagaloinana atai chenabani chingnaba miyoi punna taramanga fagat pangamkhe ambush adu chathaki haina kanagumba lona thingkraba lal hawluk amatana claim tawrakhiba leitrei adubu thaudok aduda chenabani haiba police na fagat kiba miyoi adu PLA gi cadre oibana thaudok adu PLA na chathakibani haina chingnaduna leiribane agency asigi akuppa likhun amadagi PLA gi maikaidagi thaudok asi taunanaba amadi masigi maramda karigumba hiram amatada khangba leite hainduna ngasi fawba claim tawraktre Manipur da kumza English aniga kulhumdoi gi May 3 dagi thorakliba irang matungda security force ki mathakta chathakhiba thabak Nambol ambush asina ahanba oigini maramaduna thaudogasi political gi Khut yauduna contract killing Oigadra haina agency singna chingnaba lei hairi thaudogasi president rule lengagasi mingchat thihananaba amadi state asida popular lengak ama mathau tare haibagi kanagumba kharagi thawinsil Oigadra haibagi chingnaba lei haina security agency gi maiketigi wafam thamlakre hairi